Incredible Story Manipur ngasisu aigi nuksiraba viewersinggidamak 2022 release tawkiba adventure amadi thriller the best tawba The One gi movie puduna laksari aduga movie asi 1981 da Aeroflot Flight 811 kaikhibada best tawba movie amani aduga aeroplane asi kaiba matamda chahi kun khakta ngairibi nupi ama kilometer manga wangba mafamdagi kelakpa matamda hingduna leiramba rescue team na thengnarakibagi warida best tawba movie amani movie asina fangkiba rating khara pallabada IMDb rating da 10 gi manungda 5.9 Google users na 77% like pikhiba movie amani movie asigi director Dimitri Subarov no oiri aduga movie asida maru oina Larisagi saktam langlibi Nadezhda Kelegonabo fare adudi mayam movie asigi samlakpa wari pandabida movie romda oina mai onsilasi movie asi hodringaigi movie asina horakpada aikoina uba fangliba asi Larissa amadi magi nupaga makhoi ani punna uba fangi makhoi ani asi amana amabu aduki matik yamna nungsinarami luhonglaba chahi kharagi matungda makhoi ani anniversary amagi plan tawrammi masida makhoi ani na khalami Prithvi pumba koiba chatlusi haiduna masigi plan asida Larissa di aduki matik excited oirami aduga Larissa magi nupagi mawong matau amadi mabu hena nungsibiba matau asida yamna harauba amadi magi nupa asibu yamna su nungsirami magi nupa nasu mabu kayagi matik mabu nungsibi haiba mana su khangami aduga magi nupa asina Larissagi nungainabata tawduna su leirami asidagi makhoi ani mafam singda koiba enjoyment kaya ama tawrami magi nupa su Larissagi nungaiba matau asi uraga yamna harauba nungaiba faujarami asidagi makhata na makhoi ani plane tongduna koiba chatpa tarami makhoina chatkadoriba journey asi khara sangami matam asida Larissa masada yamna haifam khangdaba harauba ama faurami asidagi makhoi ani asi makhoigi famfam sit adu thiduna aeroplane manung aduda changlaklambi aduga Larissa di aeroplane gi sit aduda famlabasu sit ki bell adu faramde maramdi Larissa car tongba amadi aeroplane tongba oirabasu bell phaba asi phobia leibana maram oiduna bell phaba yaramde ngasi makhoi ani na chatkadoriba journey asisu aduki matik yamna sangba journey ama oiribani adubu bell adu phadabi magi nupagi lengjumda ngathaduna plane aduda tongami asidagi plane adusu paibagi matam jawraktuna plane adusu paikhatpa hawraklami plane asisu paiba hawrakpa matamda karigumba problem amata leiramde aduga plane adugi manungda tongliba miyoising adusu yamna harauta yamna magi famfamsingduda adumak famnaduna leirami aduga ngasigi weather asisu yamna clean oirami Larissa su magi nupagi lengjumduda ngathaduna nungaina tumduna leirami asumna nungaina chatliba journey asida plane adugi pilot na karigumba signal amabu fanglaklami aduga khanghaudana makhoigi plane aduda jet plane amana thomjilakpadagi plane adu yamna kanna nikpa haiba hawraammi Larissa su tumlamba adudagi mikap tholaktuna thongnawromda yengthokpa matamda makhoina tongliba plane asi jet plane amana thomjilakpadagi bera karaga leiramliba asi urami asumna tawrakpa asida plane aduda tongliba miyoising adusu asok apan kaya ama yaurami aduga makhoigi plane asigi engine asisu bera karakpa hawraami plane asigi mingsensing asisu loina kairaktuna plane manung asida akanba nungsitki sapu kaya amasu changaami aduga matam asida air hostess aduna tongliba passenger sing adugi mafamda seat belt adu ningthijana fajalaga leinabagi damak hairami Larissa di seat belt su fadabi adumak leiribani aduga manung asidana akanba nungsitki pressure kaya amasu changlaklibani matam asida plane asisu yamna kaiba henjilaklami aduga plane manung aduda changlakliba nungsitki akanba pressure aduna Larissa adusu mana famliba mafam adudagi plane adugi maninglomda akaiba saruk leiriba mafam aduda paithokhirami matam asida masabu kanjanabagi damak masagi leijaba pangan thongna pumnamak puthoktuna yamna kanna hotnarami adubu nungsitki akanba safu aduna yamna kanman khibana upai karisu leiramde kona thangda makhutna atekpa sit amada paiduna yalaga leirami adubu hojik plane asigi ayamba mafamsingdi loina tapna kairaklibani asi ubada Larissa masa asi nervous chatlami adubu hojik mana khalliba asi magi nupagi manakta chattuna magi nupaga puna sit aduda phaminaduna leiba asi pamlami maram asidagi magi nupana leiriba manak aduda yamna wana lakpa matamda
ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯣꯈꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯁꯨ ꯇꯠꯇꯨꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯥꯔꯤꯁꯥ ꯍꯣꯏꯅ ꯇꯣꯡꯂꯤꯕ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛ ꯑꯁꯤꯗꯤ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯔꯤꯁꯥꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯈꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯁꯤ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯁꯤꯗ ꯇꯣꯡꯂꯤꯕ ꯂꯦꯝꯍꯧꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯛꯂꯦ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯗ ꯈꯟꯗꯨꯅ ꯂꯣꯏꯅ ꯃꯤꯄꯥꯏꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯂꯥꯔꯤꯁꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯄ꯭ꯔꯦꯁꯔ ꯑꯃ ꯐꯨꯖꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯂꯥꯔꯤꯁꯥ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯜꯂꯝꯃꯤ꯫ ꯁꯦꯀꯦꯟ ꯈꯔ ꯌꯥꯜꯂꯝꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯠꯀꯤ ꯑꯀꯟꯕ ꯁꯥꯐꯨ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯁꯦꯠꯇꯣꯛꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔꯕꯨꯁꯨ ꯑꯃꯨꯛ ꯀꯥꯏꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯥꯔꯤꯁꯥꯒꯤ ꯅꯨꯄꯥꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯂꯥꯔꯤꯁꯥꯅ ꯇꯣꯡꯂꯤꯕ ꯁꯔꯨꯛ ꯑꯁꯤꯗꯤ ꯃꯥꯂꯪꯗ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯁꯤꯁꯨ ꯃꯊꯛ ꯃꯈꯥ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯃꯥꯏ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯄꯥꯏꯊꯔꯛꯄ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯤꯔꯒꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯂꯥꯔꯤꯁꯥꯒꯤ ꯋꯥꯈꯟꯗꯗꯤ ꯃꯈꯣꯏꯁꯤꯡꯗꯒꯤ ꯇꯣꯉꯥꯜꯂꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯈꯜꯂꯝꯂꯤꯕ ꯑꯁꯤꯗꯤ ꯃꯥ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯈꯤꯕ ꯃꯤꯀꯨꯞꯄꯨꯁꯨ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯁꯤ ꯃꯈꯥꯗ ꯇꯥꯔꯕꯁꯨ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯆꯦꯠꯅ ꯊꯥꯖꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯔꯤꯁꯥ ꯍꯧꯖꯤꯛ ꯃꯁꯥ ꯑꯁꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯤꯠ ꯑꯃꯗ ꯐꯝꯃꯝꯃꯤ, ꯑꯗꯨꯒ ꯁꯤꯠ ꯑꯗꯨꯒꯤ ꯕꯦꯜ ꯑꯗꯨ ꯆꯦꯠꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯆꯦꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯃꯥꯏꯗ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯀꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯂꯥꯔꯤꯁꯥ ꯑꯁꯤ ꯃꯥꯅ ꯐꯝꯈꯤꯕ ꯁꯤꯠ ꯑꯗꯨꯗ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯀꯥꯏꯔꯕꯅꯤ꯫ ꯄ꯭ꯂꯦꯟ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯀꯥꯏꯈꯤꯕ ꯑꯁꯤꯗ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯈ꯭ꯔꯤꯕꯅꯤ, ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯇꯥꯈ꯭ꯔꯤꯕ ꯃꯆꯦꯠꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯇꯥꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯂꯥꯔꯤꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤꯗꯃꯛ ꯍꯅꯤꯃꯨꯟ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯖꯔꯅꯤ ꯑꯁꯤꯗ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯔꯤꯁꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯂꯥꯔꯤꯁꯥꯅꯁꯨ ꯅꯥꯔꯛꯂꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯌꯣꯠꯆꯩ ꯑꯃꯅ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯂꯥꯔꯤꯁꯥ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯣꯡꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯃꯥꯅꯁꯨ ꯈꯪꯏ꯫ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯒꯠꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯧꯕ ꯑꯃꯅꯤ꯫ ꯑꯆꯧꯕ ꯌꯣꯠ ꯑꯁꯤꯅ ꯃꯈꯣꯡꯗ ꯂꯦꯡꯉꯒ ꯂꯩꯕ ꯑꯁꯤꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤꯁꯨ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯂꯥꯔꯤꯁꯥ ꯖꯪꯒꯜ ꯃꯅꯨꯡ ꯑꯁꯤꯗ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯣꯠꯆꯩ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯁꯟꯗꯨꯅ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯂꯥꯔꯤꯁꯥ ꯆꯩꯅꯥꯈꯣꯟ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯖꯪꯒꯜ ꯄꯨꯝꯕ ꯏꯀꯣ ꯆꯠꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯣꯠ ꯑꯗꯨ ꯁꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯂꯦꯞꯇꯕꯤꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯦꯟꯁꯤꯟꯅꯕ ꯃꯥꯅ ꯁꯦꯠꯂꯛꯂꯤꯕ ꯏꯁꯀꯔꯠ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯑꯃꯕꯨ ꯁꯦꯠꯇꯨꯅ ꯕꯦꯟꯗꯦꯖ ꯁꯥꯗꯨꯅ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯠꯁꯜꯂꯝꯃꯤ꯫ ꯃꯈꯣꯡꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯨꯗꯤ ꯃꯥꯅ ꯌꯦꯠꯂꯤꯕ ꯐꯤ ꯃꯆꯦꯠ ꯑꯗꯨꯅꯗꯤ ꯂꯦꯞꯍꯟꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅꯁꯨ ꯃꯁꯥ ꯄꯨꯝꯕ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯔꯤꯁꯥꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥ ꯀꯅꯥꯕꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯄꯥꯝꯂꯝꯃꯤ꯫
ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤꯠ ꯑꯗꯨꯗꯒꯤꯗꯤ ꯍꯧꯒꯠꯄ ꯀꯔꯤꯁꯨ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯈꯣꯡꯗ ꯁꯣꯛꯂꯤꯕ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯂꯦꯞꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯂꯥꯛꯂꯕꯁꯨ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯐꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯗꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯃꯤ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯤꯠ ꯑꯃꯗ ꯃꯥꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯂꯥꯔꯤꯁꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤ ꯅꯣꯝꯗꯨꯅ ꯂꯥꯔꯤꯁꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯗꯤ ꯁꯤꯠ ꯑꯁꯤꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯉꯛꯄ ꯑꯁꯤꯗ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯨꯛꯀꯠꯈꯤꯕ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯔꯁꯤꯌꯥꯟꯒꯤ ꯖꯔꯅꯦꯜꯕꯨ ꯎꯕ ꯐꯪꯉꯤ꯫ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯑꯅꯤ ꯀꯥꯏꯈꯤꯕꯒꯤ ꯄꯥꯎ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯅꯕꯒꯤꯗꯃꯛ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃꯕꯨ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯊꯥꯈꯤꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯑꯗꯨ ꯍꯧꯈ꯭ꯔꯕꯁꯨ ꯂꯥꯔꯤꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯅꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯥꯛꯑꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯔꯤꯁꯥꯒꯤ ꯃꯉꯛꯇ ꯀꯥꯡ ꯑꯃꯅ ꯆꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯡꯅ ꯆꯤꯛꯂꯛꯄ ꯑꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯂꯥꯔꯤꯁꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅꯁꯨ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯐꯪꯉꯤ꯫ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯥꯁꯨ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯁꯤ꯫ ꯂꯥꯔꯤꯁꯥ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯥ ꯑꯃꯗꯤ ꯎꯕ ꯐꯪꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯠꯄ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯌꯦꯠꯂꯤꯕ ꯁ꯭ꯀꯥꯔꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯌꯦꯠꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯔꯤꯁꯥ ꯖꯪꯒꯜ ꯑꯗꯨꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯂꯥꯛꯀꯗꯧꯕ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯔꯤꯁꯥ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯗ ꯄꯥꯏꯔꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯕꯨ ꯎꯅꯕꯒꯤꯗꯃꯛ ꯁ꯭ꯀꯥꯔꯞ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯅꯁꯨ ꯂꯥꯔꯤꯁꯥꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯗꯕꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯅꯤꯡꯍꯟꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯂꯤꯕ ꯑꯃꯗꯤ ꯆꯣꯛꯊꯔꯤꯕꯁꯤꯡ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯃꯁꯥꯗ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯂꯤꯕꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯖꯪꯒꯜ ꯑꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥ ꯀꯩꯕꯨ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯁꯤꯁꯨ ꯍꯦꯟꯅ ꯑꯗꯨꯃꯛ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯔꯤꯁꯥꯅ ꯑꯗꯨꯝ ꯖꯪꯒꯜ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯀꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯦꯗꯤ ꯕꯤꯌꯔ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯒꯤꯗꯃꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯦꯗꯤ ꯕꯤꯌꯔ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯒꯤꯗꯃꯛꯇꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯂꯥꯔꯤꯁꯥꯅ ꯇꯦꯗꯤ ꯕꯤꯌꯔ ꯑꯁꯤꯒꯤ ꯕꯦꯖ ꯑꯗꯨꯕꯨ ꯂꯧꯊꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯕꯦꯖ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯤꯟ ꯑꯗꯨꯕꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯆꯨꯝꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯤꯟ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯔꯤꯁꯥ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯄꯤꯟ ꯑꯁꯤꯕꯨ ꯉꯝꯅꯕ ꯃꯑꯣꯡꯗ ꯆꯨꯝꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯨꯝꯊꯣꯛꯂꯕ ꯄꯤꯟ ꯑꯁꯤ ꯎꯅꯥ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯎꯅꯥ ꯃꯊꯛꯇ ꯊꯝꯂꯤꯕ ꯄꯤꯟ ꯑꯁꯤꯅ ꯃꯥꯒꯤ ꯆꯠꯀꯗꯧꯔꯤꯕ ꯗꯥꯏꯔꯦꯛꯁꯟ ꯑꯗꯨ ꯀꯝꯄꯥꯁꯀꯤ ꯃꯑꯣꯡꯗ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯥꯔꯤꯁꯥꯒꯤ ꯃꯐꯝꯗ ꯃꯁꯤꯒꯤ ꯇ꯭ꯔꯤꯛ ꯑꯁꯤ ꯃꯥꯒꯤ ꯍꯁꯕꯦꯟꯅ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯦꯝꯄꯤꯡ ꯆꯠꯄ ꯃꯇꯝꯗ ꯇꯥꯛꯄꯤꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯁꯤꯒꯤ ꯇ꯭ꯔꯤꯛ ꯑꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯖꯕꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯧꯔꯤꯕ ꯇ꯭ꯔꯤꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯗꯥꯏꯔꯦꯛꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯋꯥꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯣꯛꯄ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯞꯅ ꯂꯥꯛꯄ ꯃꯇꯝꯗ
ꯇꯨꯔꯦꯜ ꯑꯃꯕꯨ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯁꯦꯡꯕ ꯊꯛꯄ ꯌꯥꯕ ꯏꯪ ꯂꯥꯎꯕ ꯏꯁꯤꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯔꯚꯥꯏꯚꯦꯜꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ, ꯃꯈꯣꯏꯒꯤꯗꯃꯛ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯗ ꯃꯃꯥꯏ ꯇꯥꯊꯣꯛꯇꯨꯅ ꯏꯁꯤꯡ ꯈꯔꯕꯨꯁꯨ ꯊꯛꯑꯝꯃꯤ, ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯗ ꯇꯧꯗꯨꯅ ꯏꯁꯤꯡ ꯈꯔꯕꯨꯁꯨ ꯃꯥꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯟꯖꯤꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯑꯁꯤ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯀꯥꯏꯗꯨꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯀꯥꯏꯕ ꯁꯤꯠ ꯑꯗꯨꯗ ꯁꯤꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯠꯂꯤꯕ ꯀꯣꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯗ ꯂꯤꯠꯁꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯖꯪꯒꯜꯒꯤ ꯃꯅꯨꯡ ꯑꯁꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯖꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯩ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯕꯦꯒ ꯑꯗꯨꯕꯨꯁꯨ ꯆꯦꯠꯅ ꯀꯤꯁꯜꯂꯝꯃꯤ꯫ ꯃꯥꯅ ꯆꯠꯄ ꯃꯇꯝꯗ ꯆꯩ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛꯇꯗꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯁꯤꯗ ꯃꯈꯣꯡꯁꯨ ꯌꯥꯗꯕ ꯅꯨꯄꯤ ꯃꯥꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯃꯥꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯖꯪꯒꯜꯒꯤ ꯁꯥ ꯀꯩꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯀꯩ ꯑꯃ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯥꯔꯤꯁꯥ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯀꯩ ꯑꯗꯨꯅ ꯎꯗꯅꯕꯒꯤꯗꯃꯛ ꯇꯞꯅ ꯂꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯩ ꯑꯗꯨꯗꯒꯤ ꯃꯁꯥꯕꯨ ꯀꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯔ ꯂꯦꯞꯇꯕꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯁꯨꯛꯄ ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯅꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯈꯔꯗꯤ ꯍꯟꯊꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯑꯃꯨꯛ ꯌꯧꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤꯕꯅꯤ꯫ ꯂꯥꯔꯤꯁꯥ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯈꯔꯁꯨ ꯄꯦꯠꯄ, ꯅꯥꯄꯤ ꯃꯆꯥ ꯃꯆꯥ ꯍꯧꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯔ ꯆꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯄꯨꯊꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯕꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯗ ꯂꯩꯔꯤꯕ ꯊꯧꯅꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯁꯥꯕꯨ ꯆꯤꯡꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯔꯤꯁꯥ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯗꯕꯤ ꯑꯗꯨꯃꯛ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯨꯝ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯑꯀꯪꯕ ꯎꯁꯥ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯁꯥ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯁꯥ ꯑꯁꯤꯕꯨ ꯃꯊꯛꯇ ꯆꯤꯡꯈꯠꯆꯔꯛꯂꯝꯃꯤ꯫ ꯂꯩꯈꯣꯝ ꯑꯁꯤꯗꯒꯤ ꯀꯥꯔꯛꯂꯕ ꯃꯇꯨꯡ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯔꯤꯁꯥ ꯇꯨꯝꯂꯤꯕ ꯑꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯧꯖꯤꯛ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯛ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯥꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯋꯥꯈꯟꯗ ꯃꯥ ꯍꯤꯡꯗꯕ ꯌꯥꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯆꯦꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯍꯥꯞꯆꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯑꯁꯤ ꯆꯤꯡ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯆꯠꯂꯒ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯌꯦꯡꯂꯕꯗꯤ ꯀꯅꯥ ꯀꯅꯥꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯎꯕ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯁꯥꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡ ꯃꯊꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡ ꯑꯁꯤ ꯀꯥꯈꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯡꯒꯤ ꯑꯁꯣꯛꯄ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯦꯟꯖꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯖꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯤꯕꯁꯨ ꯃꯇꯣꯟ ꯌꯧꯒꯗꯧꯕ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯊꯕꯗꯒꯤ ꯃꯈꯥꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯦꯜꯂꯛꯂꯝꯃꯤ꯫ ꯑꯋꯥꯡꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯐꯤꯚꯝ ꯁꯣꯛꯁꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯔꯤꯁꯥ ꯃꯁꯥꯗ ꯅꯤꯡꯍꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠꯇꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯅꯤꯃꯨꯟꯒꯤ ꯇ꯭ꯔꯤꯞ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯍꯅꯤꯃꯨꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯇꯥꯍꯟꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫
ꯑꯁꯤꯗꯒꯤ ꯑꯉꯝꯕ ꯃꯐꯝ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯣꯟꯅꯊꯪꯗ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟ ꯌꯧꯔꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯒꯗꯣꯔꯤꯕꯅꯤ꯫ ꯂꯥꯔꯤꯁꯥ ꯃꯁꯥꯁꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡꯒꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯄ ꯅꯥꯕ ꯍꯦꯟꯖꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯔꯤꯁꯥꯒꯤ ꯅꯨꯡꯉꯥꯏꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯀꯩ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯔꯤꯁꯥꯅ ꯎꯔꯝꯃꯤ꯫ ꯂꯥꯔꯤꯁꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯊꯥꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯐꯪꯖꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯀꯩ ꯑꯁꯤꯅ ꯃꯥꯕꯨ ꯎꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯀꯩ ꯑꯗꯨꯅꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯔꯤꯁꯥꯕꯨ ꯎꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯩ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯅ ꯈꯟꯖꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕ ꯐꯪꯗꯕꯤ ꯀꯩ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯥꯒꯤ ꯉꯝꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯆꯦꯜꯂꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯗꯤ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯑꯁꯤꯗꯁꯨ ꯃꯥꯒꯤ ꯃꯈꯣꯡꯗ ꯑꯅꯥꯕ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯀꯩ ꯑꯗꯨꯅꯁꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯂꯥꯔꯤꯁꯥꯕꯨ ꯐꯪꯒꯗꯧꯕ ꯈꯖꯤꯛ ꯈꯛꯇꯕꯨ ꯉꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯥꯔꯤꯁꯥ ꯃꯁꯥ ꯑꯁꯤꯁꯨ ꯆꯦꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝ ꯑꯁꯤꯗ ꯈꯜꯂꯤꯕ ꯑꯁꯤ ꯂꯥꯔꯤꯁꯥ ꯑꯁꯤ ꯀꯩ ꯑꯁꯤꯅ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯂꯝꯕꯤ ꯂꯣꯏꯔꯝꯕꯗꯒꯤ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛ ꯆꯤꯡꯆꯦꯞ ꯑꯃꯗ ꯇꯥꯁꯟꯈꯤꯔꯝꯃꯤ꯫ ꯑꯋꯥꯡꯕ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯥꯔꯤꯁꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯉꯥꯏꯍꯥꯛ ꯇꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅꯁꯨ ꯑꯋꯥꯡꯕ ꯃꯊꯛ ꯑꯗꯨꯗꯒꯤ ꯂꯥꯔꯤꯁꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯔꯤꯁꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯗ ꯀꯩ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯂꯥꯔꯤꯁꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯆꯤꯡꯆꯦꯞ ꯀꯥꯔꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯀꯥꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯃꯁꯥꯁꯤꯁꯨ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯎꯄ꯭ꯔꯥꯡ ꯁꯤꯠꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯕꯨ ꯂꯩꯔꯤ ꯍꯥꯏꯕ ꯂꯣꯏꯅ ꯎꯕ ꯐꯪꯉꯝꯃꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟ ꯌꯧꯁꯜꯂꯛꯄ ꯑꯁꯤꯗ ꯂꯥꯔꯤꯁꯥꯒꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯍꯔꯥꯎꯐꯝ ꯈꯪꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯂꯦꯟꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃꯕꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯃꯁꯨ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯎꯔꯤꯕ ꯑꯀꯥꯏꯕ ꯄ꯭ꯂꯦꯟꯒꯤ ꯄꯥꯔꯠ ꯃꯆꯦꯠ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯣꯡꯈꯤꯕ ꯃꯆꯦꯠ ꯑꯗꯨꯅꯤ꯫ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯣꯛꯄ ꯀꯔꯤ ꯑꯃꯠꯇ ꯃꯥꯒꯤ ꯃꯁꯥꯗ ꯎꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯕ ꯑꯁꯤ ꯈꯛꯇꯃꯛꯅꯤ꯫ ꯑꯁꯣꯛꯄ ꯑꯃꯗꯤ ꯆꯣꯛꯊꯕ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕ ꯃꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕ ꯐꯪꯒꯅꯤ ꯈꯟꯕꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯁꯥꯒꯤ ꯑꯁꯣꯛꯄ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ꯫ ꯂꯥꯔꯤꯁꯥ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯇꯕꯨ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯁꯣꯛꯂꯤꯕ ꯑꯃꯗꯤ ꯁꯨꯛꯂꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯇꯅ ꯊꯜꯂꯕ ꯖꯪꯒꯜ ꯃꯅꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯇꯕꯨ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯨꯝꯃꯛꯇꯨꯅ ꯇꯨꯔꯦꯟꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯪꯕ, ꯑꯥꯏꯁ ꯑꯣꯂꯤ ꯇꯧꯔꯕ ꯏꯁꯤꯡ ꯉꯥꯛꯇ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯔꯤꯁꯥ ꯏꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯨꯔꯦꯟ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯨꯔꯦꯟ ꯑꯁꯤꯗ ꯀꯨꯝꯊꯔꯛꯇꯨꯅ ꯏꯔꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯪꯕ ꯐ꯭ꯔꯤꯖꯀꯤ ꯏꯁꯤꯡꯒꯨꯝꯕꯅꯤ꯫ ꯃꯥꯅ ꯏꯔꯣꯏꯕ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯏꯔꯣꯏꯗꯨꯅ ꯂꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ, ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯏꯪꯕ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯐꯨ ꯀꯜꯂꯕ ꯏꯊꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫
ꯏꯁꯤꯡ ꯑꯁꯤꯒꯤ ꯑꯏꯪꯕ ꯑꯁꯤꯗ ꯃꯥꯒꯤ ꯏ ꯑꯁꯤꯁꯨ ꯐꯝꯖꯤꯜꯂꯛꯇꯨꯅ ꯏꯔꯣꯏꯕ ꯉꯝꯂꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯥꯟ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯁꯔꯨꯛ ꯑꯃ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥ ꯀꯅꯥꯕꯨ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯎꯕ ꯐꯪꯗꯕ ꯑꯁꯤꯗ ꯃꯁꯥꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤꯟ ꯑꯃꯁꯨ ꯎꯔꯝꯃꯤ꯫ ꯂꯥꯔꯤꯁꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯁꯤꯅ ꯀꯥꯏꯈ꯭ꯔꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯂꯥꯔꯤꯁꯥꯅ ꯄꯥꯏꯂꯣꯠ ꯑꯗꯨꯒꯤ ꯗꯦꯛ ꯑꯗꯨꯗ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯃꯔꯖꯦꯟꯁꯤ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨꯒꯤ ꯃꯔꯨ ꯑꯗꯨꯁꯨ 2 ꯌꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯂꯥꯔꯤꯁꯥ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨꯒꯤ ꯃꯔꯨ ꯑꯃꯕꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯀꯥꯞꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯟꯁꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯐ꯭ꯂꯦꯌꯔ ꯒꯟꯒꯤ ꯃꯔꯨ ꯑꯃ ꯂꯦꯝꯍꯧꯔꯤꯕ ꯑꯁꯤ ꯀꯥꯞꯇꯨꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯌꯥꯝꯅ ꯋꯥꯅ ꯖꯪꯒꯜ ꯃꯔꯛ ꯑꯗꯨꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤꯕꯒꯤ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯃꯗꯤ ꯖꯣꯠꯅ ꯊꯤꯟꯈꯤꯕꯒꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥꯡꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯂꯥꯔꯤꯁꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯕꯦꯒ ꯑꯃꯕꯨ ꯀꯥꯎꯔꯝꯃꯤ꯫ ꯕꯦꯒ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯦꯒ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯕꯦꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯕꯦꯒ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯔꯤꯁꯥꯒꯤ ꯅꯨꯄꯥꯅ ꯌꯦꯛꯄ ꯂꯥꯔꯤꯁꯥꯒꯤ ꯗ꯭ꯔꯣꯌꯤꯡ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯔꯤꯁꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯄ꯭ꯂꯦꯟꯒꯤ ꯁꯤꯠ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯔꯤꯁꯥ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯣꯛꯆꯕꯒꯨꯝ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯗꯅ ꯂꯩꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯂꯥꯔꯤꯁꯥ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯕꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯁꯤꯖꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯣꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯔꯤꯁꯥꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅꯤ꯫ ꯂꯥꯔꯤꯁꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯈꯤꯒꯅꯤ ꯈꯟꯗꯨꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯑꯁꯤꯇꯕꯨ ꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯨꯛꯂꯝ ꯃꯝꯂꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯣꯛꯄꯗꯅ ꯄꯤꯛ ꯊꯜꯂꯕ ꯃꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯉꯝꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯎꯔꯛꯄ ꯃꯇꯝꯗ ꯂꯥꯔꯤꯁꯥ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯀꯞꯄꯒ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯖꯪꯒꯜ ꯄꯨꯝꯕ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯞꯆꯔꯤꯕ ꯂꯥꯎꯖꯔꯤꯕ ꯑꯁꯤ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯥꯛꯑꯝꯗꯦ꯫ ꯂꯥꯔꯤꯁꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨ ꯀꯥꯞꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯦꯔꯥꯂꯥꯏꯖ ꯇꯧꯗꯨꯅ ꯇꯥꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥ ꯍꯧꯖꯤꯛ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯆꯥꯗ ꯊꯛꯇꯕꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯗꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨꯗꯒꯤ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯄꯦꯔꯥꯂꯥꯏꯖ ꯇꯧꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇꯨꯔꯦꯟꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯂꯥꯔꯤꯁꯥꯅ ꯀꯥꯞꯂꯛꯂꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨꯕꯨ ꯈꯪꯕꯗꯒꯤ ꯂꯥꯔꯤꯁꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯕꯨꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯔꯤꯁꯥ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯅ ꯖꯪꯒꯜ ꯃꯅꯨꯡ ꯑꯁꯤꯗ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯥꯔꯤꯁꯥ ꯃꯊꯟꯇ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯔꯤꯁꯥꯒꯤ ꯁꯣꯛꯂꯕ ꯐꯤꯚꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯥꯅ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯑꯗꯨꯅ ꯀꯨꯞꯁꯤꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ
1981ꯒꯤ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯕ ꯑꯗꯨꯗ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫